ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯊꯝꯖꯔꯤ ꯂꯝꯀꯣꯏꯕꯁꯤꯡ ꯃꯁꯤꯡ ꯍꯦꯟꯒꯠꯂꯕ ꯃꯇꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯖꯃꯥ ꯍꯦꯞꯇꯨꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯦꯛꯅ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ CAB ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯡꯐꯝ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯈ꯭ꯔꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ꯫ ꯈꯣꯡꯖꯪ ꯆꯪꯕ ꯃꯇꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯀꯥꯏꯕ ꯄꯤꯒꯨꯝꯁꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯆꯌꯣꯜ ꯑꯃ ꯁꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯟꯇ꯭ꯔꯨ ꯕꯟꯗꯅ ꯁꯞꯇꯥ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯝꯀꯣꯏꯕꯁꯤꯡꯅ ꯑꯀꯤꯕ ꯐꯥꯎꯅꯔꯤꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯐꯥꯎꯍꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯝꯀꯣꯏꯕꯁꯤꯡ ꯂꯥꯛꯄꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯤꯕꯅꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯂꯝꯀꯣꯏꯕ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕ ꯀꯥꯟꯗꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯃꯅꯤꯄꯨꯔ ꯑꯣꯏꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯖꯃꯥ ꯍꯦꯞꯇꯨꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 12ꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯥꯡꯊꯣꯛꯄ ꯂꯝꯗꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯦꯂꯦꯟꯗꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯀꯜꯆꯔ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯤꯁꯟ ꯌꯣꯛꯈꯠꯇꯨꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯈꯠꯂꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯀꯨꯝꯍꯩ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯐꯪꯂꯤꯕ ꯁꯉꯥꯏ ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯁꯛ ꯇꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯇꯧꯕꯇꯕꯨ ꯑꯁꯨꯛ ꯐꯖꯔꯕ ꯀꯨꯝꯍꯩ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯍꯧ ꯀꯌꯥ ꯂꯩꯕꯅ ꯃꯄꯨꯡ ꯐꯥꯍꯟꯕ ꯉꯝꯗꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ CSO ꯈꯨꯗꯤꯡꯃꯛꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯨꯝꯍꯩ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯁꯤꯟꯗꯨꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯀꯨꯝꯍꯩ ꯑꯃ ꯇꯨꯡꯗ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ The civic authorities and the people should make Manipur a much cleaner state with clean roads, etc. It is also gratifying to note that the efforts of the state government towards increasing the tourism potential of the state. I'm told this year also number of tourists from different foreign countries visited Manipur to participate in the festival. I will urge them to continue their efforts for improving their performance so that the rich cultural heritage of the state, both from the valley and the hills, is displayed in the true spirit of the tourism. ꯅꯥꯀꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯃꯗꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯂꯣꯏꯅꯗꯨꯅ ꯐꯖꯕ ꯕꯦꯕꯥꯔ ꯎꯠꯇ꯭ꯔꯕꯗꯤ ꯇꯨꯡꯗ ꯃꯤ ꯂꯩꯔꯣꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯈꯤ꯫ North East lambi siambagi infrastructure sagatpagi karigi thabuk tawni hain paisa khadabagi lakana map ki ero pi bakana Manipur ka khadu amga tawbudo aikhoi madu ikai se aikhoi isani ikai bu se state tare ni pan su loina irang lai aikhoi na kuena heli se karigino ngah lega smaida mairam airga chalakani ngah lega soroka tayar mai tharakani ngah lega smaida kangsi kinga tawrakani. What is this? Is having this kind of things, lack of belongingness and lack of responsibility. Kamaina for society way. ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯇꯨꯔꯤꯁ ꯂꯥꯛꯄ ꯃꯁꯤꯡ ꯍꯦꯟꯒꯠꯂꯤꯕ ꯃꯈꯩ ꯂꯝꯗꯝ ꯑꯁꯤ ꯆꯥꯎꯈꯠꯄ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ꯫ ꯃꯁꯤꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯕ ꯉꯝꯂꯦ ꯍꯥꯏꯕ ꯎꯠꯂꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯆꯧꯕ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯒ ꯁꯥꯟꯅ ꯌꯥꯕ ꯃꯆꯥ ꯃꯌꯥꯝꯗꯒꯤ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯁꯦꯝꯕꯅꯤ꯫ ꯌꯥꯔꯤꯉꯩ ꯃꯁꯤꯗꯩꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯥꯝꯁꯦ ꯂꯥꯛꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯆꯠ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯣꯜ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯟꯇꯦꯞ ꯕ꯭ꯌꯨꯇꯤꯁ ꯑꯗꯨꯒ ꯑꯟꯑꯦꯛꯁꯄ꯭ꯂꯣꯔ ꯇꯦꯂꯦꯟꯠ ꯃꯌꯥꯝ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯥꯝꯗ ꯎꯠꯄ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫
Manipur ki Tourism Department sinduna chatkiba November ki tarik kungamari dagi hauduna numit mapani chupna pangthorkiba Manipur Sangai Festival ngasi Vaigachandra Open Air Theater da Manipur ki Governor Dr. Nazma Heptullah amadi Manipur ki Chief Minister Nongthoma Biren anina athoiba mithunglen oina saruk yaduna loisinkhre Manipur da tongan tongan ba issue leibana maram oiraga tongan tongan ba lup singna Manipur Sangai Festival boycott tawkhibadagi Manipur ki Sangai Festival asi mahausa chahida pangthok nakiba Manipur Sangai Festival da miyamna saruk yabagi chang handak chahina nemle haina khalubadu ngasi loirakpa numit asidadi mahausa pangthok nakiba Sangai Festival aduga mi chap chana tinbagi mami uri hiram masigi matangda video journalist Ojin Mangsata bongoloinana Times of Manipur gi damakta pagdomjai Hemchandra Sagosem konung mamang Imphal Citizenship Amendment Bill gi matangda menpek ki mihut mapan na sabati mama hayang Union Home Minister Amit Shah ga unaba chatlagani awang poklamdamda CAB sanaba yaroi haiba firep hongba leitri haina menpek ki convener Yunamsa Dilip Kumar na phongdokhre ngasi kwa kaithil da leiba amuko gi office da pangthokiba pawgi mifam amada Dilip Kumar na makha taraduna menpek na sangchiliba khongjang asi khangladuna wari sanana ba hairakpa asi tarapna oi awang nongpoki state singda CAB sanaba yaroi haiba menpek ki firep hongba leite menpek na miyam gi apamba kaidunungda na thaiduna chatloi karigumba hayang Union Home Minister ga wari sanaba matamda minister gi maikaidagi atopa wafam hawdoropa thoklabadi CAB amadi yelomi sing soholoidabani haiba firepti adumak hongloi amromda hayang wari sanaba satringi mangwainana ima kaithelda thongigani loinena hayang numidang lamdam asigi miyamna ima kaitel laikai laikai gi club amadi isa isana thajaba laigi mafam singda candle katuna thongnibiu hainasu miyamda appeal tawrakli Menpek amadi all political party gi apun bakangbu ama hayang numidang pung tara makai taba matamda Union Home Minister Amit Shah ga unaragani haina Chief Minister N Biren phongdokhre ngasi CM Secretariat ke conference hall da pangthokiba pawgi mifam amada mahana makha taraduna Citizenship Amendment Bill gi matangda Manipur gi stakeholders sing busu kawbina ba Union Home Minister da haijakiba dugi baton lakle kudong saba si loduna apam pam da phongdoklura si haiki Party tariyat taruk tariyat ki adagi pirapal isni I was Sigi Secretary President Singh the City in the Thagre, Aduna Tarik Ohumgi, December Gitarik Ohum the Hayang, Hayang in Nungang Tara Taramakaida, Koroponeduna, Masde Koi, government is high officially invitation, Loina, she's the Thazare, Aduna invitation from Bibusin in the larger interest to state, Thuman Manina Kara. Inconvenient lay ai aduba ada laina ba phone ba kedong ba ko ayam ba arrange tore aduna safe hangwiraba singna invitation hangwiraba singna satlaga aikoi gi grievances mayam do punna haimin naruna ba phongdo minaruna ba na appeal tokjani ai samak su yokjagani ai simta ai mayam clarify togeto Nakalamaromda hojik leibak wathok oiriba tungjoi lamgi matangda paladuna tungjoi gi wathok ase matam kuiraba wathok ni Nagaland amadi Manipur lengak ani punna faminaduna wari sanaraga loisina bahonagani Nagaland government kisu makoi gi makedegi positive oiva response lakle ngarang maksu minister ahumna mafam maduda chatuni yengsilure Manipur gi apun bagi saktam gi damak lengak asina leple haike Juko gishi Ju ngalai tano irang thoiba pose ko settlement amon torgo lotion ba tausi haidana koi home ministry da suma sigi intervent of in of gi gibele ada kanogi Nagaland gi CM na hojiki leiriba irang si kitang nem dharaga amtang koi punna phaminaraga jointly kari to way abge abge gen si habagi magi amna encouraging oiba yamna support positive oiba response obire do ngarang gi si ai khoi chatlakanda Ministerial team duna karino hana degi lairba committee to kamai to buno karino hangelisi karino kamai to buno kogi security se kogi na moigina just at the border security laiba ai kogi na border to degi kitang handaraga infrastructure to lairam da bunina makha da laiba adu ingara adu nani ADGP LO kailun masasu nam su yabu da buni sa lo ina to kan ma phong du yenga yaraga di agi border gi to da thamba yabra yang si haidana admaina tawni do koi neighbor ni sum traditional boundary da kari da khara samam na bolai bodo amicably khana saina ba madugi matam nate hoji
Pali balengak asina lamdam asigi apun bagi saktam ngak na bagi dama khongpham chena lepli khongjang sangsin ba matamda mahiroi singna mahitam bada akai ba pigum se haina Chief Minister N Virena phongdokrai mamang thage kun mari dagi hogduna pangthorkiba Manipur Sangai Festival lising ani tramapan loisin bagi thoromga mari lenena ngasi sana konung thanga pata pangthokiba hiang tana bagi thoromda sarugya kiba Chief Minister na mahirol dagi hiang tana bagi thorom pangthokpham ama oiriba thanga pat asi mari leneba department singa tanaduna matamga chunaba maungda semgatlagani haiki Kuwari ke sago naraba sigumlaba hero singni सरकार है पारिसी मणिपुर की मियाम जिन सही मंगा खुदिंगी भारत संविधान की मतुंग इना इलेक्शन दौरकांदा वोट काब मी सिंगदुना नेब पुल्लगा सरकार सेमिसे वोट पोबन सेमदमनि वोट पुकार का प्रजा ने यारगा थागत पसिंगदुनेब सरकार सेमिसे अदो सरकार प्रजा ने याददन लेहौरब सिंगदुन पुंसल लगांदा सरकार थबक तहुंदनब होने मदुदा पब्लिक याकुब साहेब ने हरिस Chief Minister na makataraduna men pek na lusing duna sangsiliba khongjang asiga mari lenena Manipur gi tungan political party gi lusing besing amadi men pek ki mihut kangbo galoinena hayeng numidang pung tara taba matamda New Delhi da Union Home Minister Amit Shah ga uneragani masida natana kokomi gi mihut kangbo basu Home Minister ga mamangda unakiba laikhrabani Lenga asina miyangi ihul khangna thabak tawgani amaromda pandam ama phangnam gi dama khongjang sangsinba matamda mahiroi singi mahitamba amadi makhoi gi tungi punsida akaiba pigi daba mongda sangsingumsi hainasu miyam da appeal tawkhi Citizen Amendment Bill gi makhada mayokta Manipur da yoba yaroi khotpa yaroi na tawriba adugumba nangai Home Minister na kawrupte habido adu ngarang sinungdang invitation Home Minister da gi lakhre अखोई सरकार की मिहुत यावना आई यावना मैन पैक की मिहुत ने अदुगा ऑल पॉलिटिकल पार्टी की मिहुत खरगा कोई पुन्ना हयेंग सलगा हयेंग की पुंगतरा नुमुदांग की पुंगतरा दा यूनियन होम मिनिस्टर के कोई केप की मतंग दा वा खन्नरुरगनी है जनमदुमा मयाम दई पाक तमजरम के Social Welfare Department sinduna sayola masumna pangthokadaba Mantru Vandana Saptanga se Manipur gi Chief Minister N Virena CM Secretariat ke conference hall da asamba thoram amagaloine na hodokre thormadu da wangaladuna Chief Minister N Virena Mantru Vandana Sapta thoram asi Pradhan Mantri Mantru Vandana Yojana gi makhada Social Welfare Department na lamda masida leiriba nupi oibi singna miro lakpa amadi angang unerba matungda tawudaba amadi tawroidaba kya gi matangda bab tahanabagi pandam da pangthokpane Haukiba sahi lising ani tarata hongdokiba thoksil asigi makhada ngasi phawda Bharat pumbagi oina nupi crore ama henbada kanaba phangan bangamkhre thoksil asi miyamna paksana khangba watpana awareness pibagi tangai fadabadu yenglaga program asi hapta ama subna pangthongna ba lepani program asi Manipur gi district khudimakta leiba center anganwadi singda paksana pangthokani Pradhan Mantri gi Healthy Mother Healthy Child Healthy Society haiba wakalona sida impham oiba program asida mama oibi singna program asigi khudong saba lobiyu haiki This aim and object of the Honorable Prime Minister is healthy mother, healthy sign, and a healthy society. Rural area da phangdana leiba mayam sima CPB go iragadi yam hena kana gani rural area da awa ba kedo mayam leibrina adna ina khadang Delhi monitoring am sangi koi Manipur gi se only leg part is the monitoring maro ina ukrul nang sai to bukana singi area da enrollment se wala because lack of awareness ne aduna akoi gi CMST gi aduga kanugi da koina Ayushman Bharat ki da tawbod maina just you organize Thoramadu da sarugya kiba Social Welfare Minister Nemsa Kibgena haikibda Pradhan Mantri Mantru Vandana Yojana haiba program asi nupi oibi singda yamna kanaba thokselamani nupi amana mironba matam amadi angang uneraba matungda chagadaba singadu kharadang oirabasu mateng piba ngamlagani Scheme masigi makhada register tawraba mioi singi account lupa lising mangagi tengbang pigani scheme masigi kanaba singasi miyamna lobiyu haina makhata khi India da masigi pregnant women amadi lactating mother singna machi leba chinjak chaba phangdebagi thengnariba awaga singadu masi Pm Manipuri scheme asina kharadang oirabasu ukhan bangamni masigi makhada scheme masigi makhada rupees 5,000
beneficiary adugi account da installment 3 installment thokna phanghanduna pregnant woman amadi lactating mother singna machi leba chinja chahanduna masa pana thamhanza ngamrani Paugi maraktan atin ba break malaugjari. Break matung da makata ba pau muk pizari. Sangai festival ge saruk amoina sahi kuding ge wangkai thanga pata pangthok tuna lakpa hiang tana ba kumhai leibak ki irang marakta pangthok pa yaning de haina lekai miyamna wakan mi pham sathakre. Ngarang numidang dage hona miyamna hiang tana ba ge kumhai asi pangthok pa yaroi haina athingba thamba dage masing yamlaba police personnel kaya thamjilakhibani amadi miyam ge apam bagi mayokta lengak asina nampu da kumhai asi pangthok na ba honarakhibani. Ngasi wangkai puja lampak Women Welfare Organization, Young Voluntary Organization YBO, Imphal Public Club, IPC, Paradise Club, Konung Manung Maira Paibi Sing Amadi, Tangapat Mapal Maira Paibi Sing na Punsinduna, Satakiba Wakami Pamaduda Saruyakiba, Wangkai puja lampak Women Welfare Organization ki Secretary Oribi Maisnam Ibetoina. Sangai Festival numin ini sangdorpa si pende aduga festival asigi saruk amo ina Tangapat Mapal asida hiang tanaba thorang torpa asi su yaningde. Laikai sigi mi amatana hiang tanaba si saruk yarui haiduna hongjang asi sangsilapani haiki. Leibak sida asiyongna waraba siraba leibham chafam khangdraba tangdu leitadraba aikoina huji asigumba irang tobagi matam nate haidana akoi nungaitaba phongdokpa akoi yaningdaba phongdokpa oina phamjabani. Samagra Shiksha Manipur Amadi Education S Department Government of Manipur na Indian Red Cross Society Amadi Manipur Fair Service ka kusan maduna nomi oiva training cum orientation program ama kurai lamlong da leiba lamlong higher secondary school da phangthokre haukiba November 13 tagi hauduna Manipur gi district 13 ta leiba educational zone 13 ta leiba school marifugi oza amadi mahiroi singda school safety and security measures sing khanghanabagi pandamda pangthokiba thormaduda Education Minister T.S. Radheshyam School asigi principal H. Sobita Devi Education S ki Commissioner T. Ranjit Singh IAS Indian Red Cross Society Manipur State Branch के Chairman Dr. R.K. Nimai Singh, Retired IAS, Manipur Fire Service के Divisional Officer L. Nabachandra Singh Amadi, ASPD Samagra Shiksha Manipur MCS T. Phulen Maitayna Athoiba Mithunglen Singh oina sarugya khi. Tharamgi Athoiba Mithunglen gi oiba warol pereduna Minister T.S. Radheshyam na phongdokibada mioiba amana mai pakna ba honabada risk loba haibasi yamna tangai fadaba thabakni. Ngasi pangtholiba training asida tamgadoriba safety measures sing asi isana risk loaning daba mi oirabadi karisu kana ba leiro haikhe mana makha taraduna hojiki matamda mahi tamada ma wangna fangnaba amadi thabak fangnaba khalaga tamleba asi semdoktuna mahiroi singda punsida thengnarakadaba thodok kyagi maramda khanghanduna class manungda lairik takpa khaktanatana mapanda pudoktuna hena araiba mongda lairik tamhanba amadi khudaki oiba problem sing mayaknaba ngamnaba takhani haki Huyama tanare, huy tanare sikore. Adu umle udah kata kalau siapa, ukawai, apa ukawai sudah kami berkata, lo yang kami itu, adu apa ini kalau lari kau yang tamu lagi mak, mana? Ye tapi cycle kau bermain kau ni, cycle mana kau tu dua lalu, adu mana ini? Brake hote ye cycle kesemana handle ni pakai, orang kau nama mana kani, adu kau itu niat kani, hanya tapi lagi ni mati pangway highway lalu, adu na. Yari lagi monotonous so yung mga sila tabi mo pa. Get them out. Out na ito ko yung lo. Uki na puro, iroy halo, ukahalo, sanalo, kugayalo, sigay. Let them play, let them learn life skills. Thoram loirakpada Red Cross Society gi mioi singna khudaki oiba khudong thiba kayada matau karamna mayuk nagani amadi accident ta soklaba mioiba amagi punsi karamna kangani haibana chingba demonstration kya su utki
30 dang kuthar nabi sorry khadang je ada khut oina mokok sida thambiraba khubi ga kudom bisna ma ko ji saksan biraba aduga Wisdom Foundation Kangabok ki Mahiroi Muhammad Tariq Aziz Atopaming Scientist Mishigi Matang Nangarang Numidang Laikhidraba Mahiroi Sige Ponofam Yaripok Tulihal Konjil Laikaida Miyam Yu Iba Mipam Pangtokna JCM Semkre All Manipur Students Union MSU All Manipur Muslim Students Organization AMSO Amokok na singba CSO kayagi mihut singna saru yaduna pangthoki mamipam maduda wangang loi singna misi asi yamna singna ningai oi school gi authority sing amadi mahiroi singna pawdam lakhiba sing adusu amaga manade maina singlaga veranda gi tinda tabadagi sibini hai adubo class 10 gi mahiroi ama tinda tasilaga tin aduda karigumba kopsin bana singba amata leite misi asi asumba langlalangjil puthokadabani haibo wafam sing thamnakhe loinana tuan warep ahum su lokhe warep sing adugi manungda misi asige asumba langlalangjil puthokpa postmortem tauba matamda JSC gi maikaidage doctor ama yahonba misi asida chenari bamyoi sing ain yoiba sapsaba thabak lokotpa yauri Jiribam District ki manung chana laiva Boro Bekra Subdivision da Public Works Department PWD amade Department of Rural Development and Panchayati Raj na sindunangase Boro Bekra City Block Office Sangakre Thormadu da Jiribam ki MLA Asabudin DC M Rasbar Singh PWD ki Chief Engineer N Noren Singh RDNPR ki Director Heights Balkrishna Jiribam District ki SP M Mobi amadi Jiribam Division PWD ki Executive Engineer Y Bosona atoi baling pira posing wina saruk yaki thoramadu da wangana duna MLA Asabudina ngasi hangdok liva office asina subdivision asigi sakot horang sing paikat pada hena kumang sausin bangam lagani office asida thabak tawudoriba official singna lakpada jiriba miyamna makoibu taramna oktuna amadi imung amatagi miyoi singni khanduna thabak tawsi haiki Myanmar gi Kalimeo gi Kalithong jail da sahi ahumga tha manga rom leiruraba Manipur masa ama mahaki matam loire duna ngasi numit yungba matungda Myanmar official singna more police da khusinara Indo Myanmar Friendship Bridge da leiba Myanmar Immigration Office da ngasi khusinara kiba mioi adudi Sonkotang Tauthang sahi kuntra mathoini mahak more ward number 7 gi Jion Beng da gini hairi mahak haukiba chahi lisingani taratruki junda Myanmar police na fa kibini haina pausina hairi State asida antiretroviral therapy tawbugi chang nemba amadi therapy asigi hidak marang kaidabana HIV na narba mioi singda khudong sadaba kaya mai unhale haina Manipur Network of Positive People MNP Positive ke President Laima Popam Deepak na phongdokrai ngasi Manipur Press Club ta pangthokiba pawgi mifam amada Deepak na makha taraduna nako gi guidelines ki matung ina yamdrabada ART gi hidak asi tha taruk hena sizinaba konanaba stock ta thamgadabani haibagi niyam leirabasu state asigi oinadi tha amagi manungda stock ta hidak leitabagi awatpa adamak thengnari malemgi oina lisingani kuntra fawgi manungda laina asi maru phangna muthanaba honabada saruk yahonuba laying pathap asi chang naina sathaba amadi ART gi hidak marang kaina phanganba mathau tai masigi mathakta viral load testing gi chang hengathan bagaloinena toina CD4 machine kaitharliba asi yengsin batangai fati haiki Sini to viral load testing machine se RIMS ta su PCR machine lai Jenims ta su PCR machine lai masida is the government na kari initiative lauraga viral load testing se scale up tawba yagi haiba government gi oiba initiative lai lokot pa laite si maso ko na government gi attention draw kano tawningi lising trom do hidak sa do huji pokta mi lising ani phana viral load test tawdri aduna viral load ka ART stock ano out ka se koi manung the effort thada da budinate thada ragasu adoma the problem remains Pauki maraktan aten babre matangalung minase Ano bamadi nungai pa government gi thaba ma soina phangba yargani ICS coaching center na 100% job phangna bagi damakta guarantee pidun lagli India gi oina sarkar gi thaba khwaidagi masing ena phangaleba ICS coaching center Imphal aso hanagan ICS ki thoidoba officers singdi course amakak ki preparation tobiraga tungan ba department singi haibadi banking railway post office home teaching defense court haibu singa sida thabak line phangalagan ICS ki teaching method na minute mari natraga manga changadaba question singbu second ahum natraga mari da solve toba ngamale Imphal da leriba ICS coaching center da boarding ki khudong chawju thamjari For details please contact ICS coaching center Imphal Kasamthong Hodam Lairak
sets khara yenge. Sure, ma'am. Sigi set si anu yorok ni ma'am. Imbi. Che. Sisam phazadro. Sisam phazadro che. Yam egis ui. Mobile furniture na wedding season asigi oina discount up to 30% ki khudong chaw pijari. Thare lo disi torsia. Bhaiya che semi torsi. Sei se booking tak senjar. Break matung da mayam taram noksari makata pa pauda Visnupur District Police na local section tharong gi sorok amoina district asigi additional SP operation ge command makhata ngasi ayuk Visnupur District Police commando amade police ke kangbu amana maibam singmang amade maibam kabui khulda thibo humbi ke thabak sathakre sathaki operation adu da miyoi chani ga kun masak khangdok ge thabak tawkhe maduda nupi ama yauna masagi saktak se puthokpa ngamdaba miyoi manga police na lokatuna makhata ba thabak lokana bi damak Nambol police station na sinakre hairi Imphal More Lambidage, Lupa Crore Amaga Lak Kundromge, WY tablet ka kona na miyo ima fare. Ngasi nung tilpung ohumga minute yang khairom taba matamda Imphal More Lambige, kudeng thavi da leiba tarani thoi suba Assam Rifles amati More Police ka loinena, kudeng thavi sek poster More Romdagi tholofa angogba masugi, Maruti Suzuki Swift car, registration number MN02B7269 asida check tawada gari adugi. Mamang thang basarukta WY tablet packet chani yauromani farba mi adu thawal mojing wang madagi Muhammad Amar chahi kunumdoi apokpa alias atopa mingna tomba kawi hairi Muhammad Amar dagi fagalaba WY tablet adu punna kg mariga gram chani marifunipan oiki amadi malinge kaithel da chawrakna lupa crore amaga lak kungi mamal oigani loinena farba polam sing aduga konana mi adu More police station da sinakre hairi Technopol district ke Manung Chanba border town Moreda intensified mission Indradhanus IMI 2.0 gi saruk amoina Family Welfare Department ki makada Primary Health Center More na sinduna ngase More Ward number 5 Muslim Basti Pina Bazar da sahi ani phawgi manung da leiba angang sing polio vaccine pithakpa amasung kapa gi thabak sathaba haukhre ngasi dagi hauraga lakliba tang nipan phawba numit tare ni polio vaccine pithakpa amasung kapa gi thabak lepna sathagani American Intensified Mission Indradhanus asi thamagi manungda numit tare ni polio vaccine pithakpa amasung kapagi thabak leptana sathagani amadi December 3 dagi kumja lisingani kungi March phawba leptana sathagani hairi Kumbi kendra gi manung sanba wangu sandakong khobuk lokol da ningtham loroke maru marang yen thokpaga loinena lobukta maru marang hunbagi tharma ma pangthokre ngasi lokol asigi lo pari 35 da hawai mangal chana sujak amadi Hangamna singbagi maru marang sing hunke thoramadu da saruk yakiba kumbi kendra MLA S Birana kumbi kendra gi miyamasina Green Revolution gi wakhalon chelakpa amadi low lokraba matungda mahi marong thaduna senthok henthok hengat hanabagi pandamda pangthokpani office da maru marang yenthokraga pothok leraktrabadi hakthengna lobuk singda maru marang asi hunmani masida lomi singna su department ka tanaduna sathok leina bahona si haike Maru singhe yu akoi masada piraga adagi atopada amok magi ward kumbada mo yen thokraga potche khoina pambi oina mahi oina phangnaba hona jabani madu akoina sum yengjabada khajitang walakpa haiba tare koigi thadagriba maru siga haureiba pambi siga masiga akoi khajitang walakpadagi kumsi de akoi methalama khak anau methalama Aikoi khoido hanlaba asana pambaduki natragana labukada khoina hunbada dum ya higadaba apetpa oiragana charukok marakda dum hullaba अखोगी सनगोंग विलेज के खबुक लोकल हाइब मफम असिदा केंद्र असि कुंबी केंद्र के ऑनरेबल एमएलए अखोगी सार बीरन लोइनना लमदम सिगी मपी मपा अम ओइना निंगथमगी मरु मरांग थाबा हौदना लौमी सिंबु थवाई हक्चांग यावना सगतपीदना मरु मरांग यामना माहि मरong हेन पुथोकनबीदमक्ता तौबीरबा ngasiगी प्रोग्राम मसी हराउजै नुंगाइजै Nakalamaromda Farmers Club ki treasurer ke maifakna ising singbagi awaba leibana lenga ki makai akhanaba thorang paikapio haike yaragadi masi mari leinaba department singna kogi athuba matamda motor amatang panbiduna kogi generator
ꯖꯦꯅꯦꯔꯦꯇꯔ ꯄꯝ ꯑꯃꯈꯛꯇꯪ ꯑꯣꯟꯊꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯂꯧꯃꯤ ꯀꯥꯡꯂꯨꯞꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯕꯨ ꯁꯥꯏꯠꯁꯤꯡꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ Kendra Vidyalaya Akampana Sinduna Kurai Lamnong Bazar da Leba Sangit Kala Sangam Holda School Asige Annual Day Celebration Pangthokrai. Thoramadu da School Asige Chairperson amasung Imphal Iski DC Rangitavali Waikhom Susaru Yake. Thoramadu ga mari lenina Sahi Asige National Annual Sports Meet da Mokong Mathang Tarakraba Mahiroi Singda Manasing Yenthoke. Participant Ibem Sana Ningthaujam. The stage. Kongjom Laibung Laikai da Leba Thoksom Menjorgi Yumda Miyamna Tengbang Palepri Ngasisu Dubai Tengbang Lupna Angamba Mateng Pangkre Panbayai Thoksom Menjorgi Loinabi Laibak Thiba Thokdok Amadagi Laikidraba Matung Mimanadrabi Masanupibu Naukonduna Lakibane Adubo Hozaki Miyamna Mapa Masagi Awaba Ubiduna Mateng Pangbirpasi Aduki Matik Wakal Sautopa Pokle Hairi Dubai Tengbang Lupki Mihut Oina Lakiva Manipurgi Saknarava film actor Z Boni Sharmana Marai Vaktirava Asigumlaba Imung Kayama Lerem Kigani Aduna Pali Belengak Asuna Yengsin Biba Mathau Tai Kungang Singi Pansait ki Pradhan member sing nasu Una Usinatabagi Mami Chawna Tari Mikhal gi Matamda Miyam Nungsi Kiba Adugumna Mikhal da Maipakna Matung dasu Laita Laira Singbu Nungsibio Haiba Wafam Thomke Dubai Tengbang Lupna Kunai Sida Society Sida Sotharaba Haijatare Lanai Oina individual Oina Sotharaba Manadaba Singa Tengbang Bidi Mayam the Sum Dubai Tengbang Luki Matang the Kanjanabada Tengbang Lup Ase Dubai the Leba Tongan community Manipuri community Hajavatare Sing Tam Anigi Dubai the Tabak Hang Totana Sintapang and Ladyba Nioi Singna Marmapang Singa Alaman Singa Punsilaga Makoigi Salary Dagi Karakara Tungchanjaraga Kuki societies that Sotharaba Imung Manung Singa Lanai Mioi Singa Kudong Chadraba Singa Tengbang and Navagi the Mata Siamba Yamna Mapung Pava Loop Ama Paugi Martana Ten Babre Matangalogeri. Hello. Hello. Pakong ama chalake. Chalune. Chahi amagi plan tauge haradi. Oh, Pau Pambi Tabio. Okay. Chahi taragi plan tauge haradi. Pambi Tabio. Chahi chamagi plan di. Chabu Apava School Dam Hitam Hanbio. Icha kaina Apava School Haidi. Lanai coaching to Bugia Wabale Hendaba. School do the Dum Chang and coaching to Honba. Mama Mapaga Manana Warak Watimbiba. Gym, aerobic, dance, football, tangta. Mamang the 12th exam ki topper Suputokraba. Quite the Chauba, Nanba, quite the Papa School. Last Balkong. Kari School no. Slopeland Public School Kongjom, Chumabra. Chume, Yam Kangiko. Yes, only Slopeland Public School Kongjom. Breaking Matunda Makata Pamu Pizeri. Sky Foundation Tobal Mojina, Lamdamasida Lariva, Lariva, Sotaraba Miam Gidamakta, Yefa Tarang Krab, Pakalapada, Kanagum Makrana, Kalaktuna Foundation Sigi, Mingsetina Honor Persi, Yam Live TV Haina, Hondrogli. Wafamasi, Narang, Foundation Sina Sinduna, Tawal Mojing Community Holder, Pangtopa, Miam Gimipamada, Saruyakiva, Tuanba Civil Society, Mihuchina, Pondokibane. Foundation Sigi Advisor Su, Oriva, Social Worker, Mohammed Abdul Rajakna Asang Basenpam Sing Putolaga, Tawal Kendra, Wangkem Kendra Amadi, Lilong Kendra Ge, Kun Ahumge, Kangatlaba, Sotana Laireva, Ahal, Mimana Drabami, Sahunga Sumna Ahumda, Ningtamge Aimba, Mayak Navanava, Blanket Amam, Pes Nine, Kudol Tamduna Laki, Asigumba Miamge, Yafanaba Tabak Tauriba Sibu, Kalaktuna, Moising Anti-Drug Association, Madagi, General Secretary, Salatu Nisakawi Haina, Ming Lord Pamye Amana, Lana Pau Pisilaga Foundation Nasibu, Amadi, Advisor, Muhammad Abdul Razakpu, Ming Satina Honarpa, Yan Live TV Haina, Pondonaraki. Lunena, Mifam Maduda, Tuan Bawarip Kasu Loke, Warip Sing Adugi Manunda, Kunagi Afava Tabak Torupa, Mio Sing, Amadi, Lup Sing da,
ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡ ꯃꯤꯌꯥꯝ ꯄꯨꯟꯅ ꯊꯤꯃꯤꯟꯅꯕ ꯃꯥꯗꯥꯒꯤ ꯂꯦꯇꯔ ꯍꯦꯗ ꯁꯥꯔꯒ ꯃꯤꯡ ꯂꯣꯠꯂꯒ ꯁ꯭ꯀꯥꯏ ꯐꯥꯎꯟꯗꯦꯁꯟ ꯑꯃꯗꯤ ꯑꯦꯗꯚꯥꯏꯖꯔꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯅ ꯊꯤꯗꯣꯛꯂꯒ ꯃꯤꯌꯥꯝ ꯈꯪꯅ ꯃꯣꯏꯖꯤꯡꯒꯤ CSOꯁꯤꯡꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯃꯥꯡꯂꯝꯆꯠꯇꯒꯤ ꯍꯧꯅ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯔꯛꯄ ꯑꯃꯗꯤ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯨꯊꯠꯂꯁꯤ ꯂꯣꯏꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯆꯥꯎꯈꯠꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯔꯝꯗꯝ ꯑꯣꯏꯍꯟꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯡ ꯌꯥꯎꯔꯤ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯣꯏꯖꯤꯡ ꯈꯨꯜꯒꯤ ꯈꯪꯒꯠꯂꯕ ꯃꯤꯑꯣꯏ 100 ꯑꯃꯗ ꯕ꯭ꯂꯥꯡꯀꯦꯠ ꯈꯨꯗꯣꯜ ꯇꯝꯈꯤ Manipur State Sumang Lila Council MSSLC gi nauna thau pugadaba mioi 18 khankhre ing 2018 dagi 2019 fawgi oina M Purnimarsi leimana council asigi president oina thau puragani haina ngasi Imphal East ki Palace compound da leiba iboyaima Sumang Lila sanglenda pangthokpa pawmi singa unaba amada MSSLC gi lifetime secretary Saurapam Hemantana phongdokre mana makha taraduna sahi humpu suraklaba Sumang Lilagi senior artist pension oina thada lupa 3,000 fangana bahonargani loinena Sumang Lila hariba art form asige institution ama hangba amadi malen gi thakta Sumang Lilagi asoba kumhai Manipur da pangthona ba honargani haiba wafong kya phongdokki Umpumatante leitargadi mazi ekoi pension tham da balsi o umpinaba ekoi thawara pakhe Sumang Lilagi institution nama Sumang Lilagi tagi institution nama ekoi packet honargani amana Sumang Lila se putini mabang putini putini lei wanda tadi masih international level dah kemana lantai negara lagi happy kalau orang bersama kau ina Sumang Lila se lei kalau so traditional theater ada sini sati kuni maki lei bang kuni maki lei lagi packing opera lei kalau kau saya sudah na nonton kini simpang kamu kalau simpang macam lei traditional theater macam saya aku masih international level lah aku festival apa bangku pun ada nabi tu kita hantar tu apa kan ibu membership segi meng ada kait ni pasal tahu lagi apa kata lagi hai mana sebab atau di sekarang tanah menikah ni tu center tanah menikah ni aku sanjung pun ada nabi orang yang kena tahu ni Senapati district ki manung chana leiba Sangkhumai village ki nauna semba sanabung ase ADC member e rangna sangaduna miyam do khosina krai ngasi sanabung sangapagi thormaduda local ADC member Rangpung John Wilong gi SDO Silawai Faibung gi SDO Wilong amadi Maram Circle gi lusingba kyana saruya ke panbaya badi sanabung asi local ADC member na kunja singda kudol oina pibani hairi Hoji amuk sanapagi pau phangbigani Audacious Group Ningthonai na sinduna thasigi kunmari dagi Yaripok Ningthonai gi playground da satharkiba ahanba Audacious Cup 7A-side Village Open Football Tournament 2018 gi ngasi sanakiba matching da Chandrakong FC amadi PUBG angtha mai pakre aduga NFC-B na walkover lowkre punna team kuntrana group ni pan thongna khaidokduna sanariba tournament asigi ngasi gi ahanba match da Chandrakong FC na UPSC Wangjingbu goal 3-0 da maitiba pikre mai paklaba Nongbram FC gi amata ngairaba goal singadu match ki 12-13 amasung 13 suba minute singda jersey number 9 W Nelson jersey number 12 M Ranjoy amasung jersey number 8 M Ronaldo na sen ki ani suba ground gi match na PUBG angthana CDYO FC sangam dabibu goal ahum amada maithiba piki mai paklaba PUBG angthagi goal singadu match ki 13-15 amadi 92 suba minute singda jersey number 14 Kishan na goal ahumak sen ki Adubo ahum suba match sanagadaba Ilsa FC Fogden laktabadagi NFC-B Ningthonai na walk over lowkre tournament asigi hayengi ahanba match da Huikup FC amasung Ngarian A sanaragani aduga ani suba ground gi match na SIC Singa amasung BYFY kaisamna sanaragani hairi Sterling Taekwondo Association of India na sinduna sahi asigi November 8 dagi 10 fawba New Delhi gi Talkator Indoor Stadium da pangthokiba Open International Taekwondo Championship da junior female gi KG 96 gold medal lawrakrabi Kangabam Rosie ngasi RPIA Manipur State Unit na okre Kaisampata leiba RPIA Manipur State Unit ki office da pangthokiba sanaroi okpigi thormadu da party asigi state president Thongnongjam Mahesna asam khudol piduna pungning thawatki
Hojing asin nungtil da phone riba Manipuri pause sing asige maru pausing punya minisi. Kanglaipak ki mera menpek ki mioi mapan namadi political party taret ki mihut sing hayeng Delhi da chatuna Union Home Minister Amit Shah unagadauri Loktak Parta motor chathok chasin gi thungpham terminal building mapan sare hiang tanaba kumhai saruk yadana wakat mifam gi khongjang sangsin khre Nagaland government gi maikai dagisu positive response laklei Chief Minister Kangla Pau Chief Minister na chayola machathagadaba matru bandana sadap haudokre Home Minister na menpek amadi political party sing meeting gi damak batol tawraklei Chief Minister It's Laina lisingani kuntra fawda muthanaba pandam thamle hairabasu ahongba mata lakhanba ngamdri ibak pandam Chief Minister na matru bandana sadap scheme haudokre CBG matang da khananaba Manipur gi CSO sing center kauraklei menpek amasung all political party gi mihut sing hayeng Delhi chatkadauri CBG matang da menpek gi mihut mapan na sabati mama hayeng Home Minister wari sanaba chatlagani menpek Jenim skin nursing mathau leptuna wakat mifam phamkre demand fangdriba fawba khongjang changsin khegani danapriya sugatlaga leibagi mahutta angang sing noklaga luna tawbada khoida kari mangjabage radesha Paugzel Mirol Binupi Singbu Masama Ufana Thamna Bahonasi Chief Minister Classroom the Mahi Tamlaga Lyric Haigani Haibalaite Radesham Home Minister na Menpek Kawari Sananaba Che Tharaklei Manipur Sangai Festival Ngasi Loisilagani Aroi badamaro iba pamukana fangbigani Lam koiba sing masing hengkalabada kumang sausinda kunai ama oirakadauri bane haina Governor Dr. Nazma Heptullah na phongdokre Menpek na hengumdang Union Home Minister Amit Shah ga unana basem saba loikre CIB sana ba yaroi haiba kongpam hena session hankre Lengak asina lamdam asigi apun bagi saktam ngak nabi damak khongpham sena letlei khongjang sangsinba matamda mahiroi singda akaiba pigum se haina Chief Minister N Biren haikrai Sayola machutna pangthokadaba mantru bandna sapta ngasi Manipur gi Chief Minister N Biren hodokrai Ngasi gawin na di matang sida Manipuri Pau lo jare Times of Manipur gi Manipuri Pau yang beri bising pamu kena kurum jare.